Ngarang phangkiba assembly mifamna kuki lalauba singa chathanariba suspension of operations su makhatana chathadana balaukiba warib adu Khwairambani ma Kaithel Joint Coordinating Committee for Peace na nungaiba phongdurakli ngasi Manipur Press Club ta pangthokpa paugi mifam amada committee asiki convener yumnam ibe yaimana wafam asi phongdokladuna hai khulngakliba icha sing amadi state force ki personnel animag imaleba ki damak thawai thadoktuna ngasi fawba leptuna lakliba ngaktani adubu khanghaudana i masel gi marakta urakliba phibam ase amuk hana ima singda uhanbirakano hanagum amatoina punsinduna iramdam kanglaipak ase kanna bohona biu haina mahangna makhatana phongdukhi Punja ngakpiriba isa singi thawai kayama loigrabani dagi state force kisu thawai kayama pontha pigrabani puna makpu ikai khumnaja baga loinana nama khoina pamjabadi akhoi punama ase khanaragum chi chainaragum chi akhoi machen punna punjalle hairaga amatta oiba wakhalon amada akhoi gi yeknaba ase tanthoknaba moidagi lapthoknaba honarachi Akoi lana si ngamna bahona rachi hai bawa pa mace thamdari Minung si yang aga amadi imalai ba isa akoi gi maitai paza se kanna ya di hai bagi kholau baloina na akoi proof asigi manghi dana bagi damakta Manipur government na amadi akoi gi kun ngak pa isa singduga yasan na ba porak piraga amadi nungsi sana na hanagi mawong da amuk hana hanjan biu hai base hanna na amuk na ako gi electronic pin me ay mamang da hai amuk hana makhata badane su bagi sai theng mayam se Manipur gi bazar section kudi ma khulai pai ba kudi mang no wairo Manipur government no wairo lan gi manam sidane adu kum bagi thabak se akoi bazar mo na uhan birakanu akoi gi kai na thamoi mayam se Sigi khola oina laga di kai dong ina phabo oiro ha base ngarang magta tawri ma mafam gi tawrei ba myam dun ado khoi sune khasi ga khangi bani yasanna ba isina ne peace and normalcy ha base na kwai gi important ni ha base kwai me ima ka joint coordinating committee na Manipur government nge mafam da hanna na haijari Paugi mifam adu da sarkya kiba Khwairambani ma Kaithel Joint Coordinating Committee for Peace ki co-convener Yumnam Binodinin hai khutta khulai paire ai mangai re haiduna tauning ba tauba se khudakta lepkadabane ima sel onsen bagi mahut yekna basing maru fangna takthokna bahona minase Manipur yel hongai dagi leminarak laba furup khuding mak punsinduna haujik thokniba lana se mai pakna bahona minase haina sumahangna makata na phongdokhi